Hojik yamna sayanaba issue ama oiriva liquor legalization asigi wahanthok lana hallavra natragana tongan ba mafamda tongan ba ain chalairabra haibge asauba singnaba ama leire iramasigi matangda TOMTV na ground zero report ama launabagi damak satakhiva sting operation amada yamna angakpa mongda Imphal Mayol maktada leiriva Pologround maningda akiba pakhatpa amata yaudana sana yuneibagi saktam ama uba phangkhe Pologround maning hairaga yu thapamni haibisi khangdava Manipur mi amata leiramloi Nimit kharani gi mamangda Manipur gi Chief Minister N Birena pikiba yathang amada aina yadaba mongda yu yon ba yauna health standard maintain tawdaba local DIC yonpham khudimak fagatpa hawro haina haikhrabasu city police station konba Pologround maningda leiriba banner sing asidi yamna ningaidana ingna signa yu phongna damak yoli matang asida hangba yabo hangdi Pologround maningi oina tonganba license lengakna pikhiba leikhrabra natragana khangna sanabagi maimit yengnabagi wafam la haibisini Manipur gi Chief Minister N Birena di function mafam khudingda yu legalization tawrabasu akaknaba mafam khara khaktada yu asi criteria khargi makhada phangangani haina lauri adubu madugi ona tainabada Pologround maning asidadi phangdaba yu gi brand amata leite oirakliba phibam asida kanada taisingani haibisini lengak asina yu asi niyom sumna yonaba thoksil kya pakhalabasu mafam kharadadi hotrong hobagi mami chawna tari Numit khudingi police na yu phabalepte adumoinamak laikai kya dasu lona natragana phongna adumak yu yonari lengak na miyamgi phanamgi damakni haiduna khongthang kya lokhalabasu implementation da soikragade phagi taraga soidana tokhigani maramaduna lengak na hairi bahiram asida ahen bamining tham mathau tare haina maikai kya dage phongdona rakli